ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯍꯦꯛ ꯃꯇꯥꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯕꯕꯥ ꯏꯃꯥꯗ ꯍꯧꯗꯣꯛꯎꯕꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤ 8 ꯑꯃꯒ ꯍꯧꯖꯤꯛꯀꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯦ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈꯤꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯍꯦꯛ ꯁꯥꯎꯕꯤꯔꯨꯏ꯫ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣ, ꯅꯪ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯔꯤꯔꯣ? ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯊꯤꯡꯉꯛꯀꯅꯨ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕꯖꯥꯠꯅꯤ꯫ ꯏꯀꯥꯏꯗꯅ ꯃꯥꯁꯨ ꯆꯠꯂꯣ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯅꯤꯗꯨꯅ ꯂꯨꯆꯤꯡꯉꯒ ꯑꯩꯈꯣꯏ 8ꯁꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯁꯦ ꯃꯤꯠ ꯑꯅꯤꯃꯛ ꯌꯥꯝꯅ ꯆꯣꯡꯉꯤ, ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯩꯕꯨ ꯊꯣꯛꯒꯗꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯀꯩꯅꯣꯅꯦ, ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯤꯠ ꯆꯣꯡꯉꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯁꯨ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ, ꯁꯤꯕꯨ ꯀꯩꯕꯨ ꯊꯣꯛꯇꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯆꯠꯄꯗ? ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯁꯣꯔ ꯂꯝꯒꯤ ꯏꯁꯣꯔ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯃꯒꯦ, ꯑꯗꯨꯒ ꯆꯠꯂꯒꯦ ꯅꯤꯡꯊꯤꯖꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯆꯤꯡꯒꯤ ꯅꯥꯀꯟ ꯆꯤꯡꯆꯦꯞ ꯑꯃꯗ ꯁꯨꯒꯗꯕ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯃꯥꯜꯂꯤ꯫ ꯑꯦꯁꯣ ꯏꯟꯖꯤꯅꯤꯌꯔ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯣꯔꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯀꯅꯥꯁꯨ ꯇꯧꯅꯔꯝꯗꯦ꯫ ꯑꯗꯨꯝ ꯍꯔꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯈꯣꯂꯥꯒ ꯑꯃꯠꯇ ꯁꯦꯝꯗ꯭ꯔꯤ꯫ ꯍꯥꯟꯅꯒꯤ ꯂꯩꯅꯔꯝꯕ ꯃꯤ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡꯒꯤ ꯈꯣꯂꯥꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯔꯛꯄꯗ JCB ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕꯥꯛ ꯇꯦꯡꯈꯥꯏꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯥꯟꯕ ꯀꯩꯒꯨꯝꯕ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯗꯨ ꯐꯅ ꯁꯥꯒꯤꯕꯨ ꯑꯣꯏꯔꯣ ꯃꯤꯒꯤꯕꯨ ꯑꯣꯏꯔꯣ ꯊꯦꯡꯅꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯋꯥꯈꯟꯗ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯖꯟꯕ ꯋꯥꯈꯜ ꯈꯟꯅꯔꯝꯗꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯐꯪꯉꯛꯏꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯇꯛꯈꯥꯏꯔꯒ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯝꯃꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯉꯁꯥꯏꯒꯤꯗꯣ ꯈꯔ ꯀꯨꯏꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯥꯜꯂꯤ, ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯐꯪꯉꯛꯈꯤꯗꯣꯔꯤꯖꯥꯠꯅꯣ ꯉꯁꯥꯏꯒꯤꯗꯨꯅ, ꯂꯣꯏꯔꯕꯖꯥꯠꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯃꯐꯝꯒ ꯅꯠꯇꯦꯗ, ꯉꯁꯥꯏꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗꯣꯔꯤ, ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯨꯛ ꯊꯦꯡꯅꯁꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤꯅ ꯑꯃꯨꯛ ꯁꯤ ꯉꯥꯛꯇꯅꯤ ꯂꯝ ꯊꯣꯛꯂꯛꯑꯒꯗꯤ ꯎꯍꯩꯗꯕ ꯀꯌꯥꯅꯤ ꯊꯦꯡꯅꯔꯛꯇꯣꯏꯁꯤ, ꯂꯩꯇ ꯂꯥꯏꯔ ꯍꯥꯏꯔꯤꯁꯤ ꯃꯁꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯔꯥꯡ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡ ꯑꯁꯤꯁꯨ ꯑꯃꯨꯛꯇꯕꯨ ꯀꯟꯅ ꯑꯃꯨꯛ ꯆꯨꯊꯔꯛꯏ꯫ ꯅꯣꯡ ꯆꯨꯊꯔꯛꯄꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕꯁꯤꯡꯁꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯃꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯍꯥꯟꯅ ꯑꯗꯥꯏꯗ ꯊꯕꯛ ꯁꯨꯔꯝꯕ ꯀꯥꯡꯕꯨ ꯇꯤꯝꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯎꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯃ ꯉꯁꯥꯏꯗ ꯑꯩꯈꯣꯏꯁꯤ ꯆꯠꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯐꯨꯝꯖꯤꯜꯂꯝꯕ ꯃꯄꯥ ꯑꯗꯥꯏꯗꯅꯤ, ꯃꯀꯣꯛꯁꯨ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯅꯝꯕꯅ ꯋꯥꯐꯝ ꯑꯗꯨꯗ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕꯗꯨ ꯌꯥꯝꯅ ꯊꯥꯖꯅꯗꯦ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ, ꯑꯗꯨꯒ ꯌꯥꯝꯅ ꯅꯍꯥꯁꯨ ꯅꯠꯇ꯭ꯔꯤ, ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯟꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯃꯔꯥꯡ ꯑꯩꯈꯣꯏꯁꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥꯁꯤꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯇꯨꯝꯅꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯉꯔꯥꯡꯒꯤ JCB ꯊꯧꯕ ꯃꯤꯑꯣꯏ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏꯗꯨ ꯇꯨꯝꯕꯗ ꯁꯤꯔꯝꯃꯦ ꯍꯥꯏꯗꯅ
tumba hauganarappagiduda aduda leiriba kangusing adu sibon ngangnaba haurammi. Yamna lumnasu khanaramdi mi ama sire kaido adu magi thokpa punglingda leinai. Aina so akhoi mistri ani duda suma hairammi. Kaino mi ama sire haisibu awoiba makiro hangammi. Akhoi mistri ani duna su siraba mali mayumbi mi kaukhe hai. Kamaina bu tawrino khangde ni hairei. Aina mo as kaino haisibu tasingna siraba. Adu JCB driver ngarang seru polang thengnarappaduni su hai. Mafamse karino ma leire ai khange. Akoina leidoise kya na de zadu mande hairammi. Aiga langneriba kangu singaduna mo. Yare tumina leyo nupi ji ni khange. Siguma kiragadi luhongbodo phangaru pesa talo. Siguma khalaga leyo haiba nati hairei. Kona numidang wairamda siriba imung madugi miyosing mali. Gari imada sibado lawbala ame. Akoina so kamaina thokrino hangakpada. Siridugi kangu tim singaduna sumna hairammi. Tumbada haugalaktabani akusu karimata khangaudre. Akudi tumiboy ningbani haugalaktabaduda sire khangapani hairammi. Siriba imung adu suwaga kya ngangde adu masibadu garida haugalaga puraga satki. Miko badudagi wakanda sumna khalei. Miyoibagi punsi haise kasu leiteko. Sumaina sibada dum loire ko khalammi. Adugi thabak suba singmi ima sikraba matung. Matam khrade amuk kaisu tawdana mafam aduda akusu thaba adum makha tana sudarammi. Tawbadaba numitudi nongse thibi chuba numit haibadu oirammi. Aduna akusu thabak suba yadadana hola manungda mayamse jwar sanarga leirammi. Kona numidang wairam tasalakpada nonglei nungsi chu yauna. Nong adu kana su tharakpadagi akwai mayamsu jwar sanaridu lepaga. Hola adu nungsina hundokhidra haidana pakhannarammi. Adubo kya khudung thibadi woikide. Nonglei nungsi to kitang nemtharei. Mistri sing aduna su matang sare sak thongba yare. Nonglei nungsi kitang nemingai sida. Sak thongna horasi kana no sak thongnaba tawro. Asumna mistri aduna hairappada pai kangusi. Sak thongasi haidana. Nong kitang patharappakiduda saktu. Tuna thongtoka sa thongnarammi. Jayak tobaga numitudi su yumgi miyosing ningsingakdana. Papana suru masaya mathagang ngahak sum leiringai. Laptangna khamduna leiriba JCB adugi nakanda nupi amasung puchat salaga leibasi. Biku baduda aina urammi. Achukijadana iyamba amuga kauraga yamhala. Dabusa ada JCB sigi manakta nupi masalisi ubra yengu hairammi. Thabak suminaba dabusa nasu udeda sanjoy nang amuk haurabu hairei. Aina mukainu haya ada JCB marum masida. Salisi udro yengu munna hairammi. Maduda maso sumunna yeng salubada. Aingona sanjoy kainone sibu nupi si makuk yaudaba maline. Nangbo makuki saruk uba ngamrani hangai. Aso mo muna yeng salubada nupi si makuk yauramde. Adum tumina mamangda saru polang tingnadana pundan kiba adumda tapna sangki. Ibani makwata na kwala manungda sensalai. Aduga ibani na layriba makuyatay singda su wari tamami. Maduda makuyatay singduna su uraba tingnaraba ibani ki wapamdo. Kanana su tazabiramde. Aina su yare dabusa moyda tingnadripag tazararon. Adu makoyna khangadabadi miya masu. Si krabaniko saida hairammi. Dabusa na makoy mo si ibani na hairisi. Yamna tazadabagi wani. Adu sanjoy nang sumapanda tuorano. Tumuro isu tumani hairei. Adu may na kina ngasay ukiba singado. Misida niksing tumbaduda. Mangsida ko na layriba kula sige manata. Sing nang hairei haidana yamna kiba matawama. Mangadu urammi. Adu na isu puglaw nga hugalagat kita na tumba sa yaramde. Matamaduda pagi kulagi mamang magtada. Yamna nang amakokirang dobenupido. Sumtumina sa kiba matawama inang urammi. Ay sa matawa duda kizata na kaino sidi haidana. Wala manungda tumiba thabak suba kangusing ado. Ay natumbaloy na hawduwami. Makoy mayam na sukay dawragi kari tawragi hainarei. Ay na sumapanda makukyaw do binupiyama. Udita mapamasilagi samdo na satkre hairami. Ano di makoy mayam su Asengba ne. Angang nang nahari do haidana. Mari mapanda thorami. Dawa mayam na mapanda thorak paduda nupido. Wala manak aday dalayramde. Makoy mayam na sway nguna hingnong yayda tumba hudori haidana ngangaki. Asway na ukiwa singado sing na dum hairami. O na tangdada singtiyap na kansaru polang pungkiba mapadomda. Nupido sangkiba si Thabak suminaba. Ahal laman ang maguraki. Madudama na kayo niya ada mima sangkiba uyi hairei.
ꯃꯌꯥꯝꯁꯨ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯗꯨ ꯎꯅꯍꯧꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯀꯤꯗꯅ ꯑꯩꯗꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯦ, ꯅꯣꯡꯉꯥꯟꯕꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯅ ꯈꯣꯂꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯀꯤꯕ ꯈꯔ ꯄꯣꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯁꯤꯔꯝꯃꯤꯗꯨꯁꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯛꯇꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯅꯤ ꯈꯟꯕꯗ, ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯤ ꯄꯤꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯛꯇꯒꯤ ꯁꯤꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯃꯊꯥ ꯁꯥꯅ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯊꯤꯀꯥꯗꯥꯔ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯨ, ꯃꯈꯣꯏ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯈꯤ꯫ ꯑꯩꯁꯨ ꯀꯤꯅ ꯑꯁꯤꯕꯗꯣ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯂꯥ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯋꯪ ꯂꯥꯎꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕꯗꯣ ꯃꯃꯤꯠ ꯅꯥꯝꯃ ꯄꯥꯡꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗ ꯀꯤꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯁꯣꯛꯄꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯛꯏ꯫ ꯅꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯤ ꯁꯤꯔꯝꯃꯤꯁꯤ ꯑꯅꯤꯗꯤ ꯁꯨꯔꯦ, ꯑꯗꯨ ꯀꯃꯥꯏꯅꯅꯣ? ꯁꯨꯃꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯑꯒꯗꯤ ꯊꯕꯛꯁꯤ ꯁꯣꯏꯗꯅ ꯊꯤꯡꯈ꯭ꯔꯅꯤ, ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅ ꯊꯣꯛꯈ꯭ꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯛꯄꯗꯨꯗ ꯑꯩꯈꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯑꯃ ꯍꯦꯛ ꯊꯣꯛꯏ꯫ ꯃꯥꯕꯨ ꯍꯦꯛ ꯊꯣꯔꯛꯑꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯁꯤꯒꯜꯂꯤ꯫ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯔꯒ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯔꯒ ꯂꯥꯛꯇꯣꯔꯤꯒꯦ? ꯃꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯅꯣꯏ ꯂꯩꯕꯗ ꯆꯦꯛꯁꯤꯟ ꯂꯩꯌꯨ꯫ ꯃꯁꯤ ꯂꯩꯒꯅꯨ, ꯄꯨꯟꯅ ꯅꯈꯣꯏ ꯂꯩꯃꯤꯟꯅꯧ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯀꯩ ꯊꯣꯛꯏ ꯀꯔꯤ ꯇꯧꯏ ꯑꯃꯠꯇ ꯈꯪꯗꯦ꯫ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯍꯟꯈꯤꯕ ꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ꯫ ꯑꯗꯨꯒ ꯑꯁꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯄꯩꯁꯥ ꯈꯔꯁꯦ ꯄꯤꯕꯤꯈꯣ꯫ ꯀꯣꯟꯅ ꯃꯥꯅ ꯁꯨꯔꯝꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯗꯨ ꯌꯦꯡꯉꯒ ꯑꯩ ꯑꯋꯥꯠꯄꯗꯣ ꯍꯥꯞꯄꯒꯦ꯫ ꯃꯣꯏꯗꯤ ꯑꯁꯤꯕꯁꯦ ꯂꯧꯕ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯄꯥꯎꯗꯤ ꯅꯣꯏ ꯄꯤꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯊꯤꯀꯥꯗꯥꯔ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ "ꯀꯩꯅꯣ ꯑꯁꯤꯕꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯣ? ꯅꯪ ꯁꯪꯉꯣ" ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩ ꯏꯇꯣꯝꯗ ꯁꯪꯕ ꯃꯃꯤꯠ ꯅꯥꯝꯃ ꯑꯃ ꯄꯥꯡꯊꯣꯔꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯏꯃꯥ ꯄꯥꯏꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯈꯠꯅ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯪꯉꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯑꯁꯦꯡꯕ꯭ꯔꯣ ꯁꯤꯕꯨ?" ꯍꯪꯉꯛꯏ꯫ ꯂꯩꯇ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯁꯦꯡꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯔꯦ꯫ ꯁꯤꯗ ꯁꯤꯔꯤꯕ ꯃꯤꯁꯦ 2 ꯁꯨꯔꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯪ ꯊꯣꯔꯛꯑꯣꯗꯅ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯑꯩ ꯊꯣꯛꯅꯤꯡꯉꯒꯁꯨ ꯌꯥꯔꯣꯏ. ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯑꯣꯡ ꯌꯦꯡꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ "ꯗꯗꯥ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯥꯎꯖꯜꯂꯛꯏ. ꯑꯗꯣ ꯏꯃꯥꯁꯨ ꯄꯥꯈꯠꯂꯕ ꯃꯥꯜꯂꯤ, ꯁꯤꯗ ꯊꯣꯔꯛꯑꯣꯗꯅ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯆꯝꯕꯤ, ꯑꯩꯅ ꯍꯦꯟꯅ ꯊꯣꯛꯅꯤꯡꯉꯤꯅꯤ, ꯌꯥꯗ ꯇꯧꯔꯤꯅꯤ. ꯑꯗꯣ ꯏꯃꯥꯗꯣ ꯅꯪꯅ ꯄꯥꯈꯠꯇꯅꯕ ꯈꯔ ꯊꯦꯝꯖꯜꯂꯨ. ꯑꯩꯁꯨ ꯃꯑꯣꯡ ꯑꯃ ꯌꯦꯡꯉꯒ ꯊꯨꯅ ꯊꯣꯔꯛꯅꯕ ꯇꯧꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯅꯔꯦ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯑꯁꯤꯕꯗꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯅꯩ꯫ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯁꯨ ꯑꯩꯉꯣꯟꯗ "ꯁꯟꯖꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯈꯣꯏ ꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯏ? ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯇꯧꯈꯤꯕ ꯊꯕꯛꯂ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯛꯎ. ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯖꯦꯟꯗ ꯂꯣꯏꯅ ꯂꯩꯔꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ "ꯀꯥꯃꯨꯕꯤ, ꯑꯩꯅ ꯈꯪꯕ ꯋꯥꯗꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ꯫ ꯀꯥꯃꯨꯕꯤꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ, ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫
ꯇꯧꯕꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯤꯗ ꯊꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯈꯣꯏ ꯂꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯗꯨꯝ ꯂꯧꯏ꯫ ꯀꯀꯥ ꯁꯃꯨꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ JCB ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯅꯥꯎꯅ ꯈꯪꯖꯕ ꯋꯥꯍꯩꯕꯨ ꯃꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯇ꯭ꯔꯤꯕꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯟꯖꯣꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯃꯁꯤꯅꯤ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯌꯧꯔꯒ ꯗꯗꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯤ ꯃꯁꯤ ꯂꯣꯏꯔꯒ ꯅꯈꯣꯏ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯑꯗꯨꯛ ꯊꯥꯖꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯗꯅ ꯁꯥꯎꯔꯒ ꯁꯤꯕꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯜꯂꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯟꯖꯣꯏ ꯅꯪꯅꯕꯨꯗꯤ ꯐꯖꯅ ꯍꯥꯏꯈ꯭ꯔꯦ, ꯑꯗꯣ ꯃꯣꯏꯅꯗꯤ ꯊꯥꯖꯗꯅ ꯍꯟꯈ꯭ꯔꯦꯅꯦ꯫ ꯁꯤꯕꯨ ꯀꯝꯗꯧꯅꯤ ꯂꯩꯀꯥꯏ ꯃꯁꯦꯟꯕꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯃꯥꯜꯂꯅꯤ꯫ ꯑꯗꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯟꯈꯤꯅꯕ ꯇꯧꯁꯤ꯫ ꯇꯧꯕꯇꯕꯨ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒ ꯃꯨꯈꯨꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯑꯁꯤ ꯄꯤꯊꯣꯔꯛꯑꯣ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯁꯨ ꯈꯪꯉꯕ ꯈꯪꯗꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏ ꯅꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯄꯨꯟꯅ ꯋꯥꯔꯤꯗꯣ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯟ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯗꯨ ꯆꯞ ꯂꯦꯞꯄꯒ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯐꯨꯝꯈꯤꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯅꯨꯄꯤꯁꯦ ꯃꯀꯣꯛꯁꯦ ꯎꯒꯦ ꯐꯪꯗꯦ꯫ ꯑꯗꯥꯏꯗ ꯅꯨꯄꯤ ꯑꯃ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯀꯤꯗꯅ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨ ꯃꯗꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯜꯂꯤ꯫ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯇꯝꯅꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤ ꯑꯃꯠꯇ ꯉꯝꯃꯔꯣꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯋꯥ ꯑꯃ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯣꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯗꯥꯏꯗ ꯍꯦꯛꯇ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯗꯤ ꯀꯤꯗꯅ ꯈꯣꯂꯥ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯕꯨ ꯈꯔꯁꯨ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯈꯣꯂꯥꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯗꯥꯏꯗ ꯈꯔꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯇꯨꯝꯅ ꯎꯠ ꯑꯣꯟꯗ꯭ꯔꯤꯐꯥꯎ ꯃꯩ ꯊꯥꯗꯣꯛꯑꯝꯃꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯔꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯔꯣꯏ ꯈꯟꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯍꯨꯝꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯨꯅ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯉꯦꯔꯦꯡ ꯉꯪꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯗꯨ ꯇꯝꯅꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯀꯤꯗꯅ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯉꯔꯥꯡ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯩ ꯊꯥꯕ ꯌꯥꯎꯔꯨꯕ ꯃꯈꯣꯏ ꯃꯉꯥꯁꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗꯦ꯫ ꯍꯥꯏꯗꯤ ꯁꯤꯗꯨꯅ ꯃꯈꯣꯏ ꯃꯉꯥꯁꯤ ꯂꯩꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯀꯤꯗꯅ ꯁꯤꯗꯤ ꯌꯨꯝꯗ ꯍꯟꯅꯍꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯆꯣꯏ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯊꯤꯀꯥꯗꯥꯔ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯕꯕꯥ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯄꯨꯝꯅ ꯇꯝꯕꯗ ꯃꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫